Nscn KYA gi kangbu singna Assam Rifles ki camp ta Landakhre Nscn KYA gi military chungnaba singna haukiba tang taragahumdo gi ayuk anganba Arunachal Pradesh ki Changlam district ki Manmau area gi manung chanba headman village ta leiba Assam Rifles ki camp amada akanba mongda Landakhre hairi pausina makhata na hairi badi attack adu haukiba October taraga manga gi ayuk anganba pung ani ga makhai ahum taba fawbagi marakta chatharakibani thaudo adu da militant sing adu gi maikai dagi bom yauna afaba makhal gi khulai sing sizinaki Assam Rifles ki maikai dagi su handuna pungkhai amarom hena nongmai kapnaki thaudo adu da Assam Rifles ki personal mari shoki makhoi gi manungda ani na hena fibam thina sokpadagi advanced medical hospital treatment gi damak ayuk anganbada Jorhat ta leiba manga suba Air Force Hospital da airlift tawduna laikan nana bahona ki makhoi gi fibam luna leiri hari amarom da jaga adu da security force na question duna chenari basing adu fanaba operation cha thaba hokre hari uiba gi somdal khongchat ta Nscn IM gi senior functionary singsu loina rakadauri Thasi kungani thoida Nscn IM gi general secretary thuingaling muiba na chahi yangkhai gi matungda mahaki pongna famlamdam Ukhrul district ki somdan village tala kadori basi da lalolu asigi senior functionary kaya suloina rakadori hari pausina makhata na hari bana muiba gi somdal khongchat asida Nscn GPRN gi monitoring group ki convener Karaibau Chawang BS Atem RK Rising Anthony Simre Hutobi Jishishu Joseph Lotha finance ki launcher TH Rainam medical ki launcher Wung Tangkhul amasung atai luchingwa kaya amasu loina rakani panbeya badi haukiba chahi 2010 da Nscn IM gi general secretary moibana mahaki pongna phamlamdam somdal da laknaba thorang tawkiba matam aduda Congress ke oibo bina luchingwa sarkar na thingba thamduna chathan khidabani Ibobi government na moibabu kariguma phibam amata da Manipur da changlaktana ba haiduna Manipur Nagaland anigi lona ba interstate boundary sing da ahenba state force kaya thamduna deploy tawkhibani thawong adu naga sing ngasi fawa pen daba kaya lairibani moibana ma ki pongna phamlamdam somdal da lakadori ba sida miyamna harau chayamna okna basem sabagi thawrang kaya su yamna kanna paikhalli Tangkhul naga jingtul longfangi chairman Ipchan Kapaina haikibada General Secretary Moibana mahaki pongna phamlamdam da lakadori ba sigi damak harau nungaiba phongdokli mahaki khongchat asibu taramna okpaga loina na isorgi mafamda Tangkhul gi luchingba sina mahaki pongna phamlamdam da lakpada soyangam amasung ana ye yaudana ba isorgi mafamda prayer tawri hairi mahakna lakpa sida taramna ongnaba Kamjong amasung Ukhrul district ta tariba Tangkhul singna sem saba loire hairi Stern Auto Tangkhul Region Apex Community Body gi chairman Wungpan M Simre na haikibada Nscn IM gi General Secretary Moibagi Jihasik oiba khongchat asi khwaidagi mamal yamba amasung magul leiba khongchat amani haiki Bangladesh ta air pollution na pung khudingi angang anigi mayada siri study Malemi oina developed countries sing angang sing asi pollution gi oina kudong thibagi chang asi developed nation singa changdam nabada chada 94 hena wangna lei ing 2021 na Bangladesh khakta da air pollution na maram oiraga chahi manga gi makhada leiba angang lising taraga mapan gi mathakta sikhi Bangladesh ta air pollution na pung khudingi angang anigi mayada si haina International Research Group Zero Carbon Analysis JCK gi report amana hairi haukiba yumsa kaisa numita publish tawkiba structural dependencies perpetuate disproportionate childhood health burden from air pollution haina mingthonba report amagi matungina air pollution asi Bangladesh ta leiriba angang singi health ki oina di khwaidagi akiba ma oire air pollution na maram oiraga leiba adugi angang gi health ta khudong thiningai kaya asi laksinabagi damakta akanba law ama mathau tare afawa thakna chana ba isingi damakta pollution yaudaba lunan ba hawa nungsit mathau tai Bangladesh ta leiriba brickfield coal power plant yumgi chak thongbagi tholakpa maikhu sing amasung engine pamba gari sing dagi tholakpa hu chelaba maikhu sing aduna Bangladesh ta air pollution gi achauba crisis ama oiri Asia country sing manung da Bangladesh asi cooking technology sing clean oibagi chang asi yamna namely uwa mai thaba sa sangi mathi kanghanduna mai thaba amasung kal karkhana dagi tholakpa hu chelaba maikhu sing aduna miron binupi sing amasung nauriba naha sing da khwaidagi hena chaitheng piri air pollution na maram oiraga miron binupi sing angang unabada khudong thibagi chang asi yamna wangbagi mathakta angang sing adu wet sudana pokpagi maram ama oi loina na nauna pokadoriba angang kaya su sibagi chang wangi hairi popular laingak November 10 ga manga fawbada laklagani Syam Kumar Manipur da miyamna pamba popular laingak ama November 10 ga manga fawbada laklagani anawba luchingbadi center na khalagani Haina Andro Assembly constituency gi MLA TH Syam Kumar na phongdoragli Delhi da BJP gi central leader sing unabagi dama kem tawbada yaruba MLA asina makha tarduna hai Delhi da BJP gi MLA singi oiba khongchat ama chatkhiba duda center gi luchingba singna November 10 ga manga gi manungda miyam gi lenga ama semlagani haibigi thajaba pirakle kanana chief minister natraga cabinet minister oigani haibadi center na lepsanu MLA ama oina lamdam asida
अनौब लैंगा अमा थुब मतमदा लेदुना लमदम असिबु तुंग कोइना नुंगसी चानना अमदि महौसागुमना हेनबा पामी हाइना फोंदोखी रीतागी मिहाता चेन्नबसिंग नुमित 8 निगी मनुंगदा फादुना चैराक पीगदबनी सनुलाल था असिगी तरागा हुमदोइदा मिनुंगसी हैतना मिहाथिना हातोक पिरमबा बया स्कूल चिंगा खम लेरक्ता लैबा डॉक्टर अंगोम रीतागी मिहाता चेन्नबा खुदिमक नुमित 8 निगी मनुंगदा लैंगाना पुथोक्तुना अकनबा चैराक पीगदबनी करिगुमा मरा लैबसिंग फादुना पुथोक्तबा तारबदी थंगनबा नुमितगी अकनबा खोंजंग कया चंगसिनबा सेम सादुना लैरे हाइना सनुलालगी माइकैदगी अकनबा वाफम थमलकली ngasi manipur press club ki thangjing hall da hiram asigi matang da pangthokpa pawgi mifam amada lubasigi president ivethoi leimana hai tha asigi taraga humdoida dr angom rita bu mihathin hatok piram babu sanulana thamoi sokna awaba phongdokpaga loinana awang bathak ta condemn tawi amadi mihat asi lamdam asigi nupi khunai da singna bani haina logani imphal west police station ga nakna leiriba mafam aduda nungthil pobofta nupi amabu irai laina hatpa haibasi Home Department ki ason bani haina lawi police ki maikai degi hona fam thokpa khudingma honagadabani numit aduda leiba aduda chathok chasin tawriba miyam amadi chingnaningai oiba khudingmak CCTV camera leiriba singi mateng loduna thidokna busu hona view haiki mangna makha tarduna president rule gi lenga asina numit 8 ni gi manungda mara leiba mihat pasing adu faduna akan bachairak pigadabani hariba numit 8 ni asi fawbugi manungda mihat pasing adu fa bangamdrabadi mathangi numit agi akan makhongjang amachang senaba sem saba loire lamdam asigi nupi khunaida singnaba mama oibi singna duna like thokpa ngamloi mihat pa du puthokduna lakliba ningol chakoba sigi khudol oina lamdam asigi ningol oibi singda asiguma thokdo amu hana thoktana ba khudol oina pibiu amadi mara leibasing adu faduna pumma punsi chupa jail da thamgadabani lamdam asigi leiriba lupsingna so angamba mateng pangbiu haina so phongdokhi Ndel district ki Indo Myanmar border da leiriba village chief taraga marina border fencing ki thaba khudak ta lepnaba akanba warning tawkre Myanmar dagi mitop sing changse lakwa thingnaba amadi drug yauna illegal oiba polam kaya puthok pusin tawba thingnabagi damakta Myanmar ga lonariba Chandel district ki sarukta hojik BRO gi makai dagi border fencing khabi thawak yamna kana jathariba si khudak tagi lemnaba Indo Myanmar border area da lariba village chief taraga mari gi makai dagi akanba warning tawkre village chief taraga mari aduna punna thadorakhiba joint statement amana haribadi makoi gi khulgi jurisdiction da Indo Myanmar border fencing khaba gi thabak chathariba si yamna kana yaningdaba phongdokli border fencing khaba sina khunja singi marakta wakhal leita daba amasung pendaba kaya mayoknare border fencing khaba sina border da leiriba community singi interest identity amasung lamda chauna chaitheng piri border da leiriba community singna thengnariba khudongcha daba sing asi kupna khanaraba matungda makoi gi jurisdiction da border fencing khaba gi thabak khudak ta lefanaba waref lawre karigumba border fencing khaba gi thaba asi bu chathariba border road Task Force BRTF natraga atai mari leinaba authority singna khulgi miyamgi oiba warep asi thausadaba tarabadi maduda thoklakpa fafatagi daita khudingmak adu masana pujagadabani hairi village chief sing adugi maikai degi haribana kuki jo miyamgi oina matam kuina degi demand tawduna lakliba separate administration gi political issue asigi warishin ama puraktriba fawba border fencing khabagi thabak makha tana chathaba yaroi issue asina maram oiraga haujiksu chauna umkhanaba kaya lairibani Myanmar amasung India gi lona bada lairiba community sing asi nat culture amasung horok from manaba kangbu singni border fencing asina maram oiraga traditional village boundary yauna community asigi family kaya ani thokna thugai gadra haibagi chingnaba kaya lai Chandel district ki manung chana Indo Myanmar border lairiba khul sing asi tongan ba kuki jo singi khunda famni maram aduna makhoi gi ancestral land amadi Transborder culture gi mari asi thadat na bahona raidabani hairi har gar swadeshi campaign sticker release tawkre leiba asigi indigenous pothok singbu hena mapangal kankhar handuna maromdom lepchaba ngamba mipal tangdaba leiba amagi pandamda Prime Minister Narendra Modi gi Atmanirbhar Bharat Abhiyan gi manung chana December 15 fawa chathagadaba har gar swadeshi campaign gidamak Manipur gi oina so sticker release tawkre ngasi ni daipat chuthekta laiba thammal sanglen da BJP Manipur Pradesh ki president yauna atai luchingba single loina pangthokhiba sticker release tawbagi thoram aduda BJP ki state president A Sardana phongdokhibada Prime Minister Narendra Modi gi miyeng makha da chawkhatpa maromdom lepchaba ngamba Biksit Bharat ki khongthang ama oina paikhaliba Atmanirbhar Bharat Abhiyan gi manung chana party asigi luchingba Pandit Din Dayal Upadhyaya gi mapok numit September 15 dagi India gi hanagi Prime Minister oiramba Atal Bihari Vajpayee gi mapok numit December 15 fawba chathagadaba har gar swadeshi campaign state asigi oina so mafam khuding sen thungna district level amadi mandal level da pangthokani hariba campaign asigi pandam di maru oina lamdam asigi oiba pothok singbu hena mapangal kankhat hanbada khaknatana entrepreneur singbu so fagat hanna bahona bani amadi party asina one district one products haiba khongjang asida
lamdam asigi pothok-sing hena marang kaina puthoknaba amadi makhoi market-sing watanaba lainga asina honari haiki masida natana India gi oina yengba matamda thoidok hendongna top pothok puthok-tuna lamdam asibu saktagliba potlam-sing amadi atai pothok-sing asibu hena puthok-tuna biksit Bharat ki manung chanba moromdom chaba ngamba mipal tangdaba lamdam ama oinaba miyam puna honaminarasi haiba wafam-sing fongdokhi.